ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯌꯥꯍꯧꯕꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯨꯝ ꯉꯟꯅ ꯍꯧꯏ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯁꯤꯜꯂꯤ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡ ꯑꯃꯨꯛ ꯌꯧꯔꯛꯇꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯖꯨꯂꯤꯒ ꯄꯨꯟꯅ ꯊꯣꯔꯛꯏ ꯁꯅꯥ ꯉꯥꯟꯕꯁꯨ ꯃꯆꯥꯅ ꯊꯣꯛꯂꯛꯀꯗꯧꯕ ꯃꯇꯝꯗꯨ ꯈꯪꯅ ꯆꯥꯛꯈꯨꯝꯗꯒꯤ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯆꯥꯛꯁꯤ ꯈꯔ ꯆꯥꯁꯤꯟꯈꯣꯗꯅ ꯁꯥꯌꯣꯟꯕ ꯃꯄꯥꯗꯗꯤ ꯌꯦꯡꯂꯛꯇꯅ ꯈꯨꯝꯂꯛꯏ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯣꯔꯦꯟ ꯂꯥꯝꯃꯀꯥꯟꯗ ꯑꯥꯗ ꯆꯥꯔꯒꯦ ꯊꯣꯏꯅ ꯀꯗꯥꯏꯗ ꯄꯨꯗꯧꯔꯤꯕꯅꯣ ꯅꯍꯥꯟ ꯁ꯭ꯀꯨꯜꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯝꯕꯅꯤ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤ ꯀꯥꯕ ꯍꯧꯅꯅꯕ ꯗ꯭ꯔꯦꯁ ꯀꯔꯤ ꯀꯔꯥꯗꯨꯁꯨ ꯇꯧꯔꯒꯦ ꯇꯧꯕꯅꯤ ꯕꯦꯛ ꯈꯣꯡꯎꯞ ꯀꯩꯀꯩ ꯑꯗꯒꯤ ꯂꯣꯏꯅ ꯁꯨꯅꯕ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯈꯜꯍꯜꯂꯒꯦ ꯇꯧꯕꯅꯤ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯔꯒ ꯏꯔꯦꯟꯅ ꯀꯥꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯁꯥꯌꯣꯟꯕ ꯍꯟꯗꯛꯀꯤ ꯋꯥꯁꯤꯗꯤ ꯈꯨꯝꯂꯛꯇꯦ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯅꯥ ꯉꯥꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕꯥꯔꯇꯣꯟ ꯅꯝꯕ ꯂꯣꯏꯔꯦ ꯍꯥꯏꯔꯛꯂꯕꯅꯤ ꯍꯣꯔꯦꯟ ꯅꯪ ꯍꯜꯂꯛꯂꯒ ꯉꯥꯏꯍꯥꯛ ꯂꯧꯔꯨꯔꯣ ꯅꯨꯄꯤ ꯃꯌꯨꯝꯗꯁꯨ ꯄꯤꯗꯧꯔꯤꯕꯅꯤ ꯁꯥꯌꯣꯟꯕ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡꯗꯨꯗ ꯍꯥꯏꯅꯤꯡꯂꯤꯕ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯃꯥ ꯇꯁꯦꯡꯅ ꯋꯥ ꯁꯨꯛꯉꯥꯡ ꯉꯥꯡꯅꯤꯡꯗꯕꯒꯤ ꯀꯟꯗꯤꯁꯟꯗꯨ ꯌꯧꯔꯛꯂꯕꯅꯤ ꯃꯥꯅ ꯋꯥ ꯉꯥꯡꯗ꯭ꯔꯤ ꯃꯇꯤꯛ ꯁꯅꯥ ꯉꯥꯟꯕꯅꯁꯨ ꯑꯉꯝ ꯇꯥꯟꯁꯤꯜꯂꯛꯄꯒꯤ ꯆꯥꯡ ꯍꯦꯟꯖꯤꯜꯂꯛꯂꯤ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯖꯤꯟꯅꯕ ꯉꯝꯅꯗꯕꯒꯤ ꯐꯤꯕꯝꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤ ꯁꯥꯌꯣꯟꯕ ꯃꯤꯠꯌꯦꯡꯗꯨꯃ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯂꯩꯈꯤꯗꯨꯅ ꯋꯥꯍꯩꯁꯤꯃꯈꯛ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯤ ꯄꯥꯄꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥ ꯂꯥꯡ ꯉꯥꯡꯅꯗꯕꯤ ꯒꯥꯔꯤꯗ ꯐꯠ ꯐꯠ ꯀꯥꯟꯅꯗꯨꯅ ꯊꯧꯔꯛꯂꯤ ꯑꯣꯐꯤꯁ ꯌꯧꯔꯛꯂꯕꯗ ꯖꯨꯂꯤꯕꯨ ꯄꯝꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯑꯣꯐꯤꯁꯇ ꯖꯨꯂꯤꯕꯨ ꯄꯨꯔꯛꯄꯁꯤ ꯑꯗꯨꯅ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯐꯝꯂꯝꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯃꯗꯨ ꯁꯥꯌꯣꯟꯕ ꯎꯁꯤꯜꯂꯨꯗꯦ ꯁꯨꯝꯗ꯭ꯔꯤꯡ ꯑꯗꯨ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯆꯪꯂꯛꯏ ꯑꯗꯨꯒ ꯖꯨꯂꯤꯕꯨ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯍꯟꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏ ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯨꯀꯣ ꯄꯄꯥ ꯊꯕꯛ ꯇꯧꯒꯦ ꯖꯨꯂꯤꯁꯨ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯄꯄꯥ ꯃꯔꯝ ꯃꯣꯛꯏ ꯑꯗꯨ ꯄꯄꯥ ꯅꯪ ꯁꯝ ꯀꯛꯎꯀꯣ ꯍꯣꯔꯦꯟ ꯀꯣꯏꯁꯤꯁꯨ ꯊꯤꯕ ꯐꯖꯕꯤ ꯑꯣꯏꯗ꯭ꯔꯦ ꯁꯥꯌꯣꯟꯕ ꯃꯁꯥꯒꯤ ꯀꯣꯛꯇ ꯅꯥꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯛꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯏꯁꯥꯅ ꯍꯥꯏꯔꯗꯕꯣ ꯁꯥꯌꯣꯟꯕ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯐꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯉꯁꯤꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨꯕꯨ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯖꯨꯂꯤꯁꯨ ꯀꯥ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯉꯥꯁꯤꯜꯂꯝꯕ ꯊꯣꯡꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯠ ꯍꯥꯡꯗꯣꯔꯛꯂꯒ ꯒꯣꯄꯥꯜꯗꯨ ꯔꯨꯝꯁꯤꯗ ꯍꯣꯠꯆꯤꯜꯂꯛꯂꯤ ꯁꯥꯌꯣꯟꯕꯁꯨ ꯊꯣꯡꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯈꯪꯗꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯒꯣꯄꯥꯜ ꯑꯣꯏꯔꯝꯕꯗꯨꯗ ꯄꯤꯁꯨꯝ ꯈꯪꯆꯨꯛ ꯆꯣꯛꯈ꯭ꯔꯦ ꯀꯨꯏꯔꯕꯅꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯈꯤꯗꯕ ꯑꯗꯨꯕꯨ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯁꯤꯗꯗꯤ ꯉꯛꯂꯤ ꯃꯁꯛꯇꯨ ꯎꯕꯗ ꯍꯤꯡ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯪꯂꯛꯂꯤꯕꯗꯨ ꯎꯁꯤꯟꯅꯗ ꯃꯥꯒꯤ ꯊꯕꯛꯇꯨ ꯇꯧꯔꯒ ꯂꯩ ꯒꯣꯄꯥꯜ ꯍꯥꯏꯁꯤꯁꯨ ꯑꯍꯜ ꯐꯅ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯍꯥꯏꯕꯁꯤꯃ ꯃꯉꯣꯟꯗ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯃꯤꯅ ꯍꯩꯅꯗꯕꯒꯤ ꯃꯇꯧ ꯎꯠꯂꯛꯂꯒꯅ ꯍꯦꯟꯅ ꯅꯞꯁꯟꯅꯤꯡꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯥꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕꯒꯨꯝ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯂꯛꯂꯒ ꯁꯥꯌꯣꯟꯕꯒꯤ ꯃꯥꯌꯣꯛꯅꯕꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯒꯤꯠ ꯐꯝꯊꯔꯛꯂꯤ ꯃꯗꯨ ꯐꯥꯎꯕ ꯁꯥꯌꯣꯟꯕ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯒꯣꯄꯥꯜꯗꯤ ꯅꯣꯛꯇꯨꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯏꯌꯥꯒꯤ ꯁꯛꯁꯤꯗꯤ ꯂꯨꯛꯁ ꯑꯃ ꯇꯧꯔꯝꯂꯤꯗꯅ ꯁꯃꯨꯍ ꯀꯔꯤ ꯅꯠꯇꯦ ꯍꯟꯗꯛꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛꯀ ꯊꯣꯛꯈ꯭ꯔꯒꯦ ꯅꯪ ꯃꯥꯃꯗꯤ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯏꯌꯥ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯩ ꯂꯥꯛꯂꯤꯕꯅꯤꯅꯦ ꯁꯥꯌꯣꯟꯕ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯗꯨ ꯑꯃꯇ ꯈꯨꯝꯗꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯔꯛꯏ ꯀꯩ ꯂꯩꯔꯒꯦ ꯃꯥꯃꯅ ꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ ꯍꯟꯕꯤꯔꯣ ꯁꯤ ꯑꯣꯐꯤꯁꯅꯤ ꯁꯥꯌꯣꯟꯕꯒꯤ ꯋꯥꯁꯤꯗ ꯒꯣꯄꯥꯜꯗꯨ ꯄꯤꯡ ꯂꯥꯎꯏ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯑꯗꯨꯝ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥꯃꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯦ ꯀꯔꯥꯏꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯪꯅ ꯌꯨꯝꯗꯨꯗ ꯊꯝꯂꯨꯔꯤꯅꯣꯅꯦ ꯍꯣꯏ ꯃꯁꯛ ꯃꯇꯧꯕꯨꯗꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯇꯥꯏ ꯃꯗꯨꯗ ꯏꯌꯥꯅꯁꯨ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯕ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯤꯅꯤꯅ ꯅꯠꯇ꯭ꯔꯥ ꯏꯕꯥꯏꯗꯨꯕꯨ ꯁꯤꯕꯨ ꯁꯤꯔꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯅꯪꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯨꯕꯅ ꯇꯧꯔꯤꯗꯨꯕꯣ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯆꯥꯗꯕ ꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯗꯣ ꯄꯩꯁꯥ ꯂꯧꯊꯣꯛꯀꯦ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯆꯠꯈꯤꯕꯗꯣ ꯐꯔꯕꯅꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯏꯌꯥꯒꯤꯕꯨ ꯅꯨꯄꯤ ꯋꯥꯠꯂꯤ ꯍꯥꯏꯕ꯭ꯔꯅꯦ ꯅꯪ ꯃꯥꯃ ꯍꯣꯏꯁꯨ ꯂꯩꯔꯤꯗꯅ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯏꯌꯥ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗꯅꯦ ꯃꯥꯃꯗꯤ ꯋꯥꯈꯜꯁꯦ ꯄꯨꯡ ꯏꯪ ꯍꯦꯛ ꯏꯪꯈ꯭ꯔꯦ
ꯍꯔꯥꯎꯃꯟꯗꯅ ꯍꯦꯛꯇ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯁꯥꯌꯣꯟꯕ ꯋꯥꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠꯇꯨ ꯑꯣꯟꯈꯠꯇꯨꯅ ꯈꯥꯡꯉꯤ, ꯑꯗꯨꯒ ꯅꯥꯀꯜꯗꯒꯤ ꯐꯥꯏꯜ ꯑꯃ ꯂꯧꯔꯒ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯥꯏꯔꯨ ꯉꯥꯡꯂꯨꯗꯅ ꯏꯀꯥꯏꯕ ꯈꯪꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯁꯥꯌꯣꯟꯕꯁꯨ ꯈꯪꯉꯤ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯤꯅ ꯋꯥ ꯉꯥꯡꯅꯤꯡꯗꯕꯗꯨ ꯀꯔꯤꯝꯇ ꯎꯕ ꯅꯠꯇꯦ ꯒꯣꯄꯥꯜꯅ ꯇꯧꯔꯤꯕꯁꯤꯅ꯫ ꯌꯥꯔꯤꯈꯩ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕꯗꯨ ꯍꯥꯏꯍꯧꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯏ꯫ ꯏꯕꯥꯏꯕꯨ ꯃꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ? ꯑꯩꯁꯨ ꯍꯪꯕ ꯂꯥꯛꯀꯗꯕꯗꯣ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯂꯩꯊꯣꯔꯛꯄ ꯁꯪꯗ꯭ꯔꯦꯅꯦ꯫ ꯁꯥꯌꯣꯟꯕ ꯍꯟꯗꯛꯇꯤ ꯐꯥꯏꯜꯗꯨꯗ ꯑꯗꯨꯝ ꯌꯦꯡꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯊꯣꯏꯁꯤꯗꯤ ꯅꯨꯄꯤꯅꯤ, ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯔꯦꯝꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯌꯧꯅ ꯇꯝꯍꯜꯂꯨꯔꯅꯨ, ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯁꯦꯝꯀꯩ ꯁꯦꯝꯂꯒ ꯍꯌꯦꯡ ꯃꯤꯒꯤꯗꯨꯝ ꯑꯣꯏꯈꯤꯗꯧ ꯂꯩꯔꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯆꯥ ꯅꯨꯄꯥ ꯑꯃ ꯄꯣꯛꯊꯣꯛꯂꯒ ꯐꯖꯅ ꯁꯦꯝꯁꯤ, ꯃꯗꯨꯅ ꯐꯅꯤ꯫ ꯅꯨꯄꯤꯁꯤꯗꯤ ꯀꯩꯗꯧꯔꯨꯅꯤ? ꯁꯥꯌꯣꯟꯕ ꯍꯟꯗꯛꯇꯤ ꯐꯥꯏꯜꯗꯨ ꯐꯠ ꯈꯨꯝꯖꯤꯟꯈ꯭ꯔꯒ ꯒꯣꯄꯥꯜꯗ ꯗꯥꯏꯔꯦꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯋꯥꯎꯔꯞ ꯍꯥꯏꯔꯛꯏ꯫ ꯁꯤ ꯑꯣꯐꯤꯁꯅꯤ, ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯐꯝ ꯅꯠꯇꯦ꯫ ꯌꯥꯔꯦ, ꯃꯥꯃ ꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯃꯗꯨꯗ ꯃꯥꯃꯒꯤ ꯃꯊꯧ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯒꯤ ꯏꯆꯥ, ꯑꯩꯅ ꯉꯝꯅꯕ ꯁꯦꯝꯒꯅꯤ꯫ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯔꯤ, ꯂꯥꯛꯄꯤꯔꯤꯁꯤ ꯐꯔꯦ꯫ ꯌꯥꯔꯦ, ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯒꯣꯄꯥꯜꯁꯨ ꯍꯟꯗꯦ, ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯍꯦ, ꯅꯪꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯆꯠꯈꯤꯅꯤꯅꯦ꯫ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯦꯗꯅ ꯄꯥꯡꯃꯨꯛꯁꯨ ꯃꯨꯛꯀꯅꯨꯗꯩꯕꯣ꯫ ꯅꯪ ꯅꯄꯥꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯩꯁꯨ ꯍꯦꯟꯕ ꯅꯠꯇꯦꯅꯦ꯫ ꯍꯧꯖꯤꯛ ꯈꯛꯇ ꯄꯩꯁꯥ ꯈꯔ ꯄꯥꯏꯈꯠꯂꯛꯄꯁꯤꯗ ꯉꯥꯡꯂꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ꯫ ꯁꯥꯌꯣꯟꯕ ꯍꯟꯗꯛꯇꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯍꯦ, ꯅꯣꯏ ꯀꯅꯥ ꯂꯩ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯑꯩꯒꯤ ꯔꯨꯝꯗ ꯊꯥꯖꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯈꯣ ꯂꯥꯎ꯫ ꯑꯗꯨꯝ ꯍꯦꯛꯇ ꯂꯥꯎꯔꯛꯂꯕꯗꯨꯗꯗꯤ ꯃꯄꯥꯜꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯁꯥꯔ, ꯅꯣꯏꯗ ꯑꯩꯅ ꯀꯩ ꯍꯥꯏꯒꯦ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯑꯩꯒꯤ ꯔꯨꯝꯗ ꯃꯤ ꯄꯪꯆꯪꯗ ꯆꯪꯍꯜꯂꯛꯀꯅꯣ ꯍꯥꯏꯗꯅ꯫ ꯅꯣꯏꯅ ꯈꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯣꯏꯁꯨ ꯊꯕꯛꯁꯤꯗꯒꯤ ꯄꯣꯊꯥꯕ ꯄꯥꯝꯂꯕꯣ? ꯉꯁꯥꯏꯗꯒꯤ ꯃꯇꯝ ꯀꯌꯥꯝ ꯑꯩꯒꯤ ꯃꯥꯡꯍꯜꯂꯤꯁꯦ? ꯅꯟꯁꯦꯟꯁ꯫ ꯒꯣꯄꯥꯜꯁꯨ ꯍꯟꯗꯛꯇꯤ ꯁꯨꯡꯅꯣꯛ ꯅꯣꯛꯇꯕꯤ ꯄꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯍꯦꯔꯥ, ꯁꯤꯗꯤ ꯈꯔ ꯐꯖ ꯐꯥꯠꯇꯦꯕꯨ, ꯑꯩꯕꯨ ꯍꯦꯛꯇ ꯇꯥꯟꯅ꯫ ꯁꯤꯗꯩꯗꯤ ꯌꯦꯡꯉꯨꯗꯅ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯗꯣ꯫ ꯍꯦꯔꯥ, ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ, ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ꯫ ꯁꯥꯌꯣꯟꯕ ꯍꯟꯗꯛꯁꯨ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯇꯧꯅꯤꯡꯕ ꯇꯧꯔꯣ, ꯑꯩ ꯊꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯁꯥꯁꯤꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯤꯀꯨꯞꯇꯨꯗꯗꯤ ꯑꯩꯅ ꯀꯅꯥꯝꯇ ꯂꯦꯝꯅ ꯊꯥꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯃ ꯃꯥꯃꯁꯨ ꯈꯪꯖꯤꯟꯕꯤꯈꯣ꯫ ꯏꯀꯥꯏꯕ ꯁꯨꯝ ꯈꯪꯂꯛꯇ꯭ꯔꯒꯗꯤ ꯈꯪꯅꯕ ꯊꯕꯛ ꯇꯧꯔꯛꯄ ꯇꯥꯔꯦ꯫ ꯃꯗꯨꯗ ꯋꯥꯔꯧꯅꯔꯣꯏꯁꯤ꯫ ꯑꯍꯜ ꯑꯃ ꯑꯣꯏꯔꯕꯗꯤ ꯂꯦꯝꯅ ꯂꯩꯊꯣꯛꯄꯁꯨ ꯈꯔ ꯇꯝꯁꯤ꯫ ꯀꯩ ꯀꯥꯟꯅꯒꯗꯧꯔꯤꯒꯦ ꯍꯅꯨꯊꯪꯗꯨꯗ ꯆꯣꯡꯀꯥꯟ ꯇꯧꯔꯒ? ꯒꯣꯄꯥꯜ ꯃꯃꯤꯠꯇꯨ ꯈꯥꯅ ꯁꯥꯌꯣꯟꯕꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯁꯥ ꯁꯥꯒꯟ ꯑꯅꯤꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯣꯛꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗꯇ ꯔꯨꯝꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯁꯥꯌꯣꯟꯕ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕꯗꯨ ꯐꯥꯖꯤꯜꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦꯗ꯫ ꯍꯟꯗꯛꯇꯤ ꯂꯦꯝꯅ ꯊꯥꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯁꯅꯨ꯫ ꯃꯣꯏꯅ ꯍꯦꯛꯇ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯃꯤꯔ ꯁꯥꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯔꯛꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄꯗꯨꯗ ꯁꯥꯌꯣꯟꯕꯁꯨ ꯖꯨꯂꯤꯕꯨ ꯄꯝꯗꯨꯅ ꯑꯣꯐꯤꯁꯇꯒꯤ ꯊꯣꯔꯛꯂꯤ꯫ ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯑꯣꯐꯤꯁꯇꯒꯤ ꯊꯣꯔꯛꯄꯒ ꯍꯦꯛ ꯆꯣꯀ꯭ꯂꯦꯠ ꯂꯩꯕꯒꯤ ꯆꯪꯕ ꯗꯨꯀꯥꯟꯗꯨꯗ ꯆꯪꯈꯤꯗꯕ꯫ ꯉꯁꯤꯗꯤ ꯀꯔꯤ ꯈꯜꯂꯛꯂꯕꯅꯣ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯗꯨꯀꯥꯟꯗꯨꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯏꯅꯦꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯑꯣꯏꯅ ꯐꯝꯂꯝꯂꯦ꯫ ꯁꯥꯌꯣꯟꯕ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯩ ꯆꯥꯗꯣꯏꯅꯣ ꯅꯪꯕꯣ? ꯖꯨꯂꯤ ꯑꯇꯩꯗ ꯍꯥꯟꯅ ꯌꯦꯡꯗꯕꯤ ꯐꯠ ꯈꯨꯝꯂꯛꯏ꯫ ꯆꯣꯀ꯭ꯂꯦꯠ ꯆꯥꯅꯤ꯫ ꯁꯥꯌꯣꯟꯕ ꯄꯥꯈꯪ ꯃꯆꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯁꯤꯒꯤ ꯆꯣꯀ꯭ꯂꯦꯠꯁꯦ 2ꯇ ꯄꯤꯕꯤꯌꯨ꯫ ꯌꯥꯅꯤ ꯇꯥꯃꯣ꯫ ꯍꯥꯏꯔꯒ ꯆꯣꯀ꯭ꯂꯦꯠꯇꯨ 2 ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯁꯥꯌꯣꯟꯕ ꯋꯥꯂꯦꯠꯇꯒꯤ ꯄꯩꯁꯥꯗꯨ ꯂꯧꯊꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯗ ꯏꯅꯦ ꯑꯃ ꯐꯝꯂꯝꯕꯗꯨꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯦꯕꯀꯣ? ꯅꯥꯕꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ, ꯑꯩꯅ ꯃꯍꯨꯠ ꯁꯤꯜꯍꯧꯕꯅꯤ꯫ ꯑꯣ, ꯁꯤ ꯄꯩꯁꯥꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯒ ꯊꯣꯔꯛꯂꯤ꯫ ꯖꯨꯂꯤꯗꯤ ꯆꯣꯀ꯭ꯂꯦꯠꯇꯨ ꯃꯈꯨꯠ 2 ꯆꯪꯗꯅ ꯆꯦꯠꯅ ꯀꯣꯜꯂꯒ ꯄꯥꯏꯔꯤ, ꯇꯥꯍꯧꯗꯅꯕ ꯈꯨꯄꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯖꯨꯂꯤꯒꯤ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯁꯨ ꯂꯧꯔꯨꯔꯤ, ꯑꯗꯨꯒ ꯂꯩꯒꯗꯕ ꯑꯋꯥꯠꯄ ꯄꯣꯠꯆꯩꯁꯤꯡꯁꯨ ꯂꯩꯅꯕ ꯕꯖꯥꯔꯔꯣꯝꯗ ꯑꯃꯨꯛ ꯍꯥꯏꯗꯔꯛꯏ꯫ ꯁꯥꯌꯣꯟꯕ ꯃꯁꯥꯕꯨ ꯄꯝꯗꯨꯅ ꯕꯖꯥꯔ ꯃꯅꯨꯡꯗꯨꯗ ꯑꯗꯨꯝ ꯆꯠꯂꯤ꯫ ꯄꯥꯛꯄꯁꯨ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯑꯗꯨꯝ ꯏꯟꯅꯩ꯫
ꯖꯨꯂꯤꯅ ꯑꯄꯥꯝꯕꯁꯤꯡꯗꯨ ꯈꯜꯂꯤ ꯑꯗꯨꯒ ꯁꯥꯌꯣꯟꯕꯅ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗꯨ ꯂꯩꯕꯤꯔꯤ꯫ ꯂꯩꯕ ꯂꯣꯏꯔꯕꯗ ꯈꯥꯎꯁꯤꯡꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏ, ꯅꯥꯝꯃꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯊꯣꯔꯛꯏ꯫ ꯄꯥꯛꯄꯅ ꯄꯥꯏꯒꯦ ꯍꯥꯏꯔꯁꯨ ꯁꯥꯌꯣꯟꯕꯅ ꯌꯥꯗꯦ, ꯑꯗꯨꯝ ꯆꯠꯂꯤ꯫ ꯖꯨꯂꯤꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯛꯏ꯫ ꯊꯣꯏ, ꯁꯤꯗ ꯉꯥꯛꯇꯪ ꯂꯩꯕꯀꯣ, ꯄꯄꯥ ꯄꯩꯁꯥ ꯑꯝꯇ ꯂꯧꯊꯣꯛꯀꯦ꯫ ꯍꯣꯏ꯫ ꯖꯨꯂꯤꯁꯨ ꯃꯄꯥꯒꯤ ꯅꯥꯛꯇ ꯅꯛꯅ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯒꯥꯔꯤ ꯄꯔꯦꯡ ꯈꯥꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯟꯁꯅꯥꯒ ꯊꯥꯗꯣꯏꯒꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗ ꯖꯨꯂꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯏ꯫ ꯈꯪꯍꯧꯗꯦ ꯃꯄꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤꯗꯨꯅ ꯃꯈꯣꯡ ꯃꯆꯥꯗꯨꯅ ꯍꯦꯟꯁꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯕ꯫ ꯃꯆꯥ! ꯁꯥꯌꯣꯟꯕ ꯃꯁꯥꯅ ꯈꯪꯆꯦꯟ ꯆꯦꯟꯊꯣꯛꯈꯤꯕꯗꯨꯗ ꯃꯥꯁꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯄꯥꯛꯄꯁꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯎꯍꯧꯗ꯭ꯔꯤ ꯖꯨꯂꯤꯅ ꯆꯦꯟꯊꯣꯛꯈꯤꯕꯗꯣ꯫ ꯖꯨꯂꯤ ꯍꯦꯟꯁꯅꯥꯒꯤ ꯃꯅꯥꯛ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯀꯥꯟꯗꯨꯗ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯒꯤ ꯂꯥꯛꯄ ꯑꯍꯜ ꯅꯨꯄꯥ ꯑꯃꯒ ꯈꯪꯊꯦꯡ ꯊꯦꯡꯖꯤꯟꯅꯗꯨꯅ ꯎꯞꯇꯨ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯈꯨꯔꯨꯗꯨꯗ ꯁꯣꯛꯇꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯀꯧꯔꯛꯏ꯫ ꯃꯆꯥ! ꯍꯦꯟꯁꯅꯥꯁꯨ ꯒꯥꯔꯤ ꯀꯥꯅꯕ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯅꯣꯝꯃ ꯎꯈꯤꯕꯒꯨꯝ ꯇꯥꯈꯤꯕꯒꯨꯝ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯖꯨꯂꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯉꯛꯅ ꯌꯦꯡꯂꯛꯏ ꯊꯥꯗꯣꯏꯅ꯫ ꯆꯦ, ꯀꯔꯤ ꯇꯧꯔꯒꯦ? ꯆꯠꯂꯁꯤ꯫ ꯉꯥꯏꯈꯣ, ꯑꯁꯤꯗ ꯑꯉꯥꯡ ꯑꯃ ꯇꯨꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯒ ꯍꯦꯟꯁꯅ ꯖꯨꯂꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯆꯠ ꯇꯧꯔꯒ ꯂꯥꯛꯏ꯫ ꯁꯣꯝꯅ ꯁꯥꯌꯣꯟꯕꯁꯨ ꯃꯆꯥꯕꯨ ꯇꯥꯟꯅꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯖꯨꯂꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯂꯤꯕ ꯁꯛꯇꯝꯗꯨꯕꯨ ꯎꯔꯨꯕꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯌꯥꯡꯅ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯇꯞꯊꯔꯛꯂꯤ꯫ ꯍꯦꯟꯁꯅ ꯇꯨꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯖꯨꯂꯤꯕꯨ ꯍꯧꯒꯠꯄꯤ, ꯑꯗꯨꯒ ꯄꯛꯂꯤꯕ ꯎꯐꯨꯜꯁꯤꯡ ꯑꯗꯨ ꯐꯠ ꯐꯠ ꯃꯈꯨꯠꯇꯨꯅ ꯀꯟꯊꯣꯛꯄꯤ꯫ ꯀꯥꯏ ꯀꯥꯏ ꯁꯣꯛꯀꯦ ꯅꯪꯕꯣ? ꯅꯪ ꯃꯃꯥ ꯍꯣꯏꯗꯤ? ꯖꯨꯂꯤꯗꯤ ꯆꯩꯅꯥ ꯄꯨꯝꯕ ꯀꯥꯎꯈꯤꯗꯨꯅ ꯍꯦꯟꯁꯅꯥꯗ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯅ ꯌꯦꯡꯖꯔꯤ꯫ ꯃꯆꯥ, ꯅꯪ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯑꯩ ꯃꯆꯥ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯏ, ꯑꯗꯣ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤꯀꯣ? ꯑꯩ ꯃꯆꯥ ꯂꯩꯇꯕꯗꯣ ꯌꯥꯝ ꯀꯞꯅꯤꯡꯉꯦꯕ꯫ ꯍꯦꯟꯁꯅꯥꯗꯤ ꯖꯨꯂꯤꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯂꯧꯁꯤꯟꯕ ꯉꯝꯖꯗꯦ꯫ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯍꯦꯟꯁꯅꯥꯅ ꯖꯨꯂꯤꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯤ, ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯕꯅꯤ, ꯀꯥꯎꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥꯁꯤꯒꯤ ꯃꯇꯧꯗ ꯍꯦꯟꯁꯅꯥꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯗꯨꯅ ꯇꯞꯅ ꯅꯤꯡꯈꯥꯡ ꯐꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯅꯪꯕꯨ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯅꯦ? ꯖꯨꯂꯤ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯇꯧꯁꯤꯟꯅꯩꯁꯤ ꯌꯦꯡꯉꯨ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯃꯆꯥ, ꯐꯥꯒꯤ ꯇꯧꯏꯗꯣ꯫ ꯑꯗꯣ ꯃꯆꯥ, ꯑꯩ ꯍꯌꯦꯡꯗꯒꯤ ꯁ꯭ꯀꯨꯜ ꯀꯥꯔꯅꯤꯉꯣ꯫ ꯃꯆꯥꯅ ꯄꯄꯥꯗ ꯍꯥꯏꯅꯕꯗꯣ ꯍꯥꯟꯅ ꯌꯥꯗꯕꯗꯣ ꯄꯄꯥꯅ ꯌꯥꯔꯦꯉꯣ꯫ ꯑꯗꯣ ꯑꯩꯅ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯗꯣ ꯃꯆꯥ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯌꯦꯡꯉꯣꯕ꯫ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯃꯆꯥ ꯀꯣ? ꯇꯨ ꯆꯣꯀ꯭ꯂꯦꯠꯁꯦ ꯇꯨ ꯃꯆꯥꯒꯤꯅꯤ, ꯑꯩꯅꯅꯦ ꯑꯃꯗꯤ ꯆꯥꯊꯣꯛꯈ꯭ꯔꯦꯕ, ꯁꯦ ꯃꯆꯥ ꯄꯄꯥꯅ ꯂꯩꯕꯤꯔꯤꯅꯤ꯫ ꯍꯦꯟꯁꯅ ꯑꯉꯥꯡꯁꯤꯒꯤ ꯋꯥꯁꯤꯡꯁꯤꯗ ꯏꯉꯥꯎ ꯉꯥꯎꯅ ꯌꯦꯡꯏ꯫ ꯄꯤꯔꯤꯕ ꯆꯣꯀ꯭ꯂꯦꯠꯇꯨ ꯇꯞꯅ ꯂꯧꯏ, ꯑꯗꯨꯒ ꯖꯨꯂꯤꯒꯤ ꯃꯥꯏꯗ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦ, ꯑꯁꯦꯡꯕꯩ ꯈꯪꯗꯦꯕ꯫ ꯃꯆꯥ ꯍꯥꯏꯁꯤꯅ ꯅꯪꯒꯤ ꯀꯅꯥꯅꯣ? ꯑꯩꯗꯤ ꯀꯩꯝ ꯈꯪꯗ꯭ꯔꯤ꯫ ꯑꯉꯥꯡꯅꯤ, ꯑꯗꯨꯅ ꯍꯦꯟꯁꯅ ꯃꯉꯣꯟꯗ ꯂꯛꯅꯔꯤꯕꯣꯏ ꯈꯜꯂꯗꯨꯅ ꯖꯨꯂꯤꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯁꯤꯟꯅꯩ꯫ ꯃꯆꯥ, ꯅꯪ ꯐꯥꯒꯤ ꯇꯧꯒꯅꯨ, ꯑꯩꯉꯣꯟꯗ ꯊꯣꯏ ꯀꯧꯋꯣꯕ꯫ ꯑꯩꯗꯤ ꯃꯆꯥ ꯎꯕꯗ ꯃꯆꯥꯅ ꯀꯧꯗ꯭ꯔꯥ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯊꯣꯏꯅ ꯀꯧꯔꯛꯇꯦ, ꯅꯨꯡꯁꯤꯗꯦ ꯑꯝꯇ꯫ ꯊꯥꯗꯣꯏꯒ ꯋꯥꯡꯂꯦꯟꯒꯁꯨ ꯑꯅꯤꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯋꯥꯡꯂꯦꯟꯅ ꯁꯅꯥ ꯀꯩꯗꯧꯔꯒꯦ? ꯆꯠꯂꯁꯤ ꯂꯥꯎ꯫ ꯍꯦꯟꯁꯅ ꯋꯥꯡꯂꯦꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯖꯨꯂꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ, ꯑꯩ ꯎꯕꯗ ꯀꯅꯥ ꯃꯥꯜꯂꯕꯅꯣ ꯈꯪꯗꯦ, ꯃꯆꯥꯅ ꯀꯧꯔꯦ꯫ ꯑꯉꯥꯡꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯗꯣꯛꯇꯔ? ꯋꯥꯡꯂꯦꯟ ꯇꯁꯦꯡꯅ ꯈꯪꯗꯕꯅ ꯃꯀꯣꯛꯇꯣ ꯍꯥꯏꯔꯛꯏ꯫ ꯈꯪꯗꯦ, ꯑꯗꯨ ꯊꯦꯡꯈ꯭ꯔꯅꯤ, ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯧꯈꯤꯗꯧ ꯋꯥꯠꯂꯤ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯖꯨꯂꯤ ꯍꯦꯟꯁꯅꯥꯕꯨ ꯄꯨꯈꯤꯒꯗꯧꯕꯒꯤ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯈꯠꯂꯤ꯫ ꯍꯦꯟꯁꯅꯥꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯣꯏ, ꯃꯆꯥ ꯄꯨꯕ ꯌꯥꯔꯣꯏ, ꯃꯆꯥ ꯅꯪ ꯆꯠꯈꯤꯅꯣ, ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯦꯕ꯫ ꯀꯀꯥ, ꯃꯆꯥ ꯄꯨꯈꯤꯅꯣ, ꯃꯆꯥ ꯊꯅꯝꯃꯣ, ꯑꯩ ꯃꯆꯥꯒ ꯂꯩꯍꯧꯔꯒꯦ꯫ ꯑꯉꯥꯡꯁꯤꯒꯤ ꯃꯇꯧꯁꯤꯗ ꯋꯥꯡꯂꯦꯟꯁꯨ ꯉꯛꯂꯤ, ꯊꯥꯗꯣꯏꯁꯨ ꯉꯛꯅ ꯌꯦꯡꯏ꯫ ꯉꯁꯥꯏꯗꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯃꯄꯤ ꯁꯤꯟꯊ ꯂꯩꯔꯨꯕ ꯁꯥꯌꯣꯟꯕ ꯍꯧꯖꯤꯛꯇꯗ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏ, ꯂꯥꯎ ꯆꯠꯂꯁꯤ꯫ ꯍꯦꯟꯁꯅ ꯁꯥꯌꯣꯟꯕꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ, ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯗꯤ ꯍꯥꯟꯅꯅ ꯃꯉꯣꯟꯗ ꯃꯃꯤꯠ ꯏꯆꯣꯠ ꯆꯣꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠ ꯆꯥꯟꯅꯩ꯫ ꯍꯦꯟꯁꯅ
ꯅꯤꯡꯈꯥꯡ ꯐꯝꯂꯝꯕꯗꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯨꯝꯅ ꯂꯦꯞꯄꯤ꯫ ꯁꯥꯌꯣꯟꯕꯗꯤ ꯅꯨꯄꯤꯁꯤꯗꯒꯤ ꯃꯤꯠ ꯈꯖꯤꯛ ꯐꯥꯎꯕ ꯁꯣꯏꯊꯣꯛꯇꯦ꯫ ꯇꯔꯨ ꯇꯔꯨ ꯌꯥꯝ ꯃꯨꯟꯅ ꯅꯨꯄꯤꯁꯤꯒꯤ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯏ꯫ ꯆꯍꯤ ꯑꯃꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯂꯩ ꯍꯥꯏꯗꯨꯅ ꯌꯦꯡꯖꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ꯫ ꯁꯛꯇꯝ, ꯐꯤꯕꯝ ꯍꯣꯡꯂꯤꯕ ꯍꯥꯏꯕꯕꯨ ꯅꯨꯄꯤꯁꯤꯒꯤ ꯋꯥꯉꯥꯡ, ꯅꯨꯄꯤꯁꯤꯒꯤ ꯃꯤꯠꯌꯦꯡ, ꯋꯥꯈꯜ ꯄꯨꯝꯅꯃꯛꯇꯤ ꯍꯣꯡꯂꯝꯃꯤ꯫ ꯁꯥꯌꯣꯟꯕꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ꯫ ꯍꯦꯟꯁꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯥꯌꯣꯟꯕꯗ ꯍꯥꯏꯔꯛꯏ, "ꯑꯉꯥꯡꯁꯦ ꯁꯣꯝꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯊꯟꯇ ꯁꯤꯗ ꯂꯩꯔꯝꯃꯤ, ꯑꯩꯅ ꯊꯦꯡꯅꯖꯕꯅꯤ"꯫ ꯁꯥꯌꯣꯟꯕ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ, ꯑꯗꯨꯒ ꯃꯥꯁꯨ ꯏꯆꯝ ꯆꯝꯕ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗꯨꯗ ꯇꯝꯍꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯊꯦꯡꯛꯌꯨ꯫ ꯊꯣꯏ, ꯃꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯎ"꯫ ꯅꯥꯀꯜꯗꯅ ꯋꯥꯡꯂꯦꯟꯅ ꯁꯥꯌꯣꯟꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ꯫ ꯑꯅꯤꯗꯨꯒꯤ ꯃꯔꯤꯗꯨꯗꯤ ꯃꯥ ꯈꯪꯕ ꯅꯠꯇꯦ, ꯋꯥꯔꯤ ꯄꯨꯝꯕ ꯃꯥ ꯈꯪꯗꯦ, ꯑꯗꯨꯕꯨ ꯁꯥꯌꯣꯟꯕꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯅꯁꯨ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅ, ꯃꯗꯨꯒꯤ ꯃꯥꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯤꯍꯨꯜꯗꯨ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅ, ꯍꯦꯟꯁꯅꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯁꯤꯒꯤ ꯈꯨꯠꯇꯨꯗ ꯄꯥꯏꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, "ꯆꯠꯂꯁꯤ"꯫ ꯁꯥꯌꯣꯟꯕ ꯋꯥꯡꯂꯦꯟꯅ ꯄꯥꯏꯁꯤꯜꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯛꯏ꯫ ꯊꯃꯣꯏꯗꯨꯗꯤ ꯂꯤꯁꯤꯡ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯤꯕꯅꯤ, ꯇꯁꯦꯡꯅ ꯆꯥꯛꯂꯦ ꯃꯥ꯫ ꯃꯗꯨꯕꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯗꯨꯅ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯪꯖꯩ꯫ ꯋꯥꯡꯂꯦꯟ ꯁꯥꯌꯣꯟꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯁꯣꯝꯒꯤ ꯏꯆꯥꯔꯥ? ꯑꯝꯇ ꯂꯧꯁꯤꯟꯕꯤꯌꯨ, ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯈꯔ ꯆꯠꯀꯗꯕ ꯂꯩ, ꯊꯦꯡꯈ꯭ꯔꯦ ꯇꯧꯕꯅꯤ, ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ"꯫ ꯁꯥꯌꯣꯟꯕ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯂꯛꯏ, ꯍꯣꯏ ꯍꯥꯏꯕꯒꯨꯝ, ꯑꯗꯨꯒ ꯍꯦꯟꯁꯅꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯕꯨ ꯂꯧꯊꯣꯛꯅꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯦꯞꯂꯔꯦ ꯏꯅꯛ ꯅꯛꯅ ꯅꯨꯄꯤꯁꯤꯒꯤ ꯅꯥꯛꯇ, ꯊꯃꯣꯏ ꯃꯤꯍꯨꯜ ꯃꯥꯗꯤ ꯀꯟꯅ ꯀꯟꯅ ꯐꯥꯊꯕ ꯉꯝꯗꯕꯒꯤ ꯃꯇꯧꯗ ꯆꯣꯡꯂꯛꯏ꯫ ꯅꯨꯄꯤꯁꯤꯗꯗꯤ ꯁꯨꯛꯌꯦꯡ ꯌꯦꯡꯗꯅ ꯃꯆꯥꯒꯤ ꯈꯨꯠꯇꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ "ꯊꯣꯏ, ꯂꯥꯎꯁꯤ, ꯃꯔꯝ ꯃꯣꯛꯄꯅꯤ"꯫ ꯖꯨꯂꯤ ꯃꯄꯥꯒꯤ ꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ, "ꯇꯜꯂꯤ, ꯃꯆꯥꯁꯤ ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯄꯥ? ꯃꯆꯥ ꯄꯨꯈ꯭ꯔꯁꯦ"꯫ ꯍꯦꯟꯁꯅꯥꯗꯤ ꯋꯥ ꯉꯥꯡꯐꯝꯁꯨ ꯈꯪꯗ꯭ꯔꯗꯨꯅ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯗꯨꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯁꯥꯌꯣꯟꯕ ꯃꯁꯥꯕꯨ ꯅꯝꯗꯨꯅ ꯆꯤꯡꯊꯣꯛꯏ꯫ ꯇꯥꯟꯖꯥꯗꯨꯕꯨ ꯂꯧꯔꯒ ꯋꯥꯡꯂꯦꯟꯅ ꯍꯦꯟꯁꯅꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯖꯨꯂꯤ ꯃꯈꯣꯡ ꯃꯈꯨꯠ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯀꯞꯂꯒ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯍꯦꯟꯁꯅꯥꯒꯤ ꯐꯅꯦꯛ ꯃꯁꯤꯗꯨꯗ ꯀꯟꯅ ꯌꯥꯜꯂꯛꯇꯨꯅ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯅ ꯀꯧꯔꯛꯏ, "ꯃꯆꯥ, ꯅꯪ ꯆꯠꯈꯤꯅꯣ, ꯅꯪ ꯆꯠꯈꯤꯅꯣ ꯃꯆꯥ, ꯀꯀꯥ, ꯃꯆꯥꯁꯤ ꯄꯨꯈꯤꯅꯣ, ꯄ꯭ꯂꯤꯖ, ꯃꯆꯥ ꯊꯅꯝꯃꯣꯕ, ꯄꯄꯥ, ꯃꯆꯥ ꯄꯨꯈꯤꯗꯧꯔꯦ, ꯃꯆꯥ ꯄꯨꯈꯤꯗꯧꯔꯦꯕ ꯄꯄꯥ, ꯑꯝꯇ ꯈꯥꯝꯃꯣꯕ"꯫ ꯁꯥꯌꯣꯟꯕ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯗ ꯊꯃꯣꯏꯗꯨ ꯆꯥꯛꯄ ꯍꯦꯜꯂꯛꯄꯅ ꯃꯌꯥ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ, ꯑꯗꯨꯒ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯆꯥꯗ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯅꯝ ꯌꯥꯝ ꯀꯟꯕ꯭ꯔꯣ? ꯍꯥ? ꯄꯄꯥꯅ ꯉꯁꯥꯏꯗꯤ ꯆꯠꯂꯁꯤ ꯍꯥꯏꯔꯤꯁꯤ ꯅꯪ ꯇꯥꯗꯕ꯭ꯔꯥ? ꯍꯧꯖꯤꯛ ꯇꯞ ꯐꯨꯗꯔꯣ ꯍꯥꯏꯕ꯭ꯔꯥ? ꯂꯝ ꯌꯥꯝ ꯍꯦꯟꯕ꯭ꯔꯥ ꯅꯪ? ꯍꯥ? ꯄꯄꯥ ꯁꯥꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ"꯫ ꯖꯨꯂꯤ ꯃꯄꯥꯅ ꯈꯣꯜ ꯀꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯦꯟꯁꯅꯥꯗ ꯌꯥꯜꯂꯤꯕ ꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯃꯄꯥꯗ ꯌꯦꯡꯂꯤ꯫ ꯍꯦꯟꯁꯅꯥ ꯆꯪꯁꯤꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯅ ꯇꯥꯞ ꯐꯥꯏ꯫ ꯁꯥꯌꯣꯟꯕ ꯃꯁꯥꯕꯨ ꯐꯠ ꯄꯥꯡꯈꯠꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯄꯥꯛꯄꯁꯨ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯥꯁꯨ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧꯗ꯫ ꯖꯨꯂꯤ ꯃꯃꯥꯏꯗ ꯂꯩꯊꯣꯔꯛꯂꯒ ꯀꯞꯇꯨꯅ ꯍꯦꯟꯁꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯁꯅꯥꯁꯨ ꯊꯃꯣꯏꯗ ꯆꯩꯅꯥꯕ ꯐꯥꯎꯅ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯖꯨꯂꯤꯅ ꯄꯤꯔꯝꯕ ꯆꯣꯀ꯭ꯂꯦꯠꯇꯨꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯊꯝꯂꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫